Matam khara Manipur COVID-19 positive case laitaba amadi anoba case laktabadagi green zone category da laire haiduna laukthokhraba tungda numit kharanigi mamangdagi hauraga ngarang faubada anoba COVID-19 case manga thoglakpadagi home department na maru oina Imphal East amadi West ki mafamsingda akan mamawongda checking thorang lokhatpa hokre haukiba April gi tang kun manga da Thobal police station gi team amana Thobal moizingdagi phagalakhiba kwamana polang kunmari bora ani amasung liter manga gi syntax athanba ama ngasi chief judicial magistrate Thobal gi order matung ina Thobal municipal council gi Thobal khunauda leiba dumping site ta phumjinduna dispose tawkre dispose tawba aduda kwamana karbar tawbaga mari lainana Thobal police station gi OC Jadumani amadi witness oina phagalakhiba miyoi manga su saruk yahanki Laita lairabagi mathakta COVID-19 lockdown gi saitheng phanglabi naitom yangsinbinaba kana laitrabi konthozam kendragi manung chanba haikruzam maning laikai ngangbam sageda onglaktuna machil mana oiribi gambini chahi 109 amadi kombirei chahi marfumari mapuroiba laitrabi miyoi anisida moirangdagi cyclist social activist Rohan Filamna mahaki maikaidagi angamba chanaba tengbang kolamsing ngarang tengbang khre Malem gi oina hauzik phawbada COVID-19 positive oiba miyoi lakh nifutaruk lising kuntra mangaga satret marfutaruk sukre COVID-19 na maram oiduna laikan na bangamdana laikhidabana miyoi lakh ahum lising taramathoiga chanipan kunmathoi sukre laibak singi marakta US na COVID-19 positive oiba missing khwaidagi heli laibak asigi oina hauzik phawbada miyoi lakh taramari lising humphutaret ka chanipan marfumari sukre US ki oina laikan na bangamdana laikhidaba Miyoina lising marfunipan ga satret yangkai mari sukre India gi oina COVID-19 positive oiba hauzik phawbada miyoi lising marfutaraga chamapan kuntaret sukre amadi laikhidaba missing na lising aniga chanipan humdrani thoi sukre